Cái Nang nè, makata na khana ningai leitre. Ai nè, ta chumbi de ke ham ikai na hodong bani nang khangbra. Handa ki luhong ba se ai di soiba suga ya ro hai ri sin. Just class thakmina phangbusisu ahigi de achoba mai papa program amani. Nangi cheido recording loigre. Moi pabungi mek to yam phaje. Saktam amada sei thab male. Singer du jono bani. Phajan se. Seisak paro seisak piro. Sejek bini. Masak phajabra. Masak pudi. Hoi, noi dono dum phaje ai tar. Noi dongna kaina amung napsalai gaigino. I. Hoi mitadine. Nangonden phajaba leitaba. Adagi setok chatok pudasu masu dum pakse. Pakchariba pijol do khangningi mayek nai bioragana aikhoi dongna mau. Aduga icham chamna selagana leisabi oidoiba. Adumade wakal torudre. O maithongdagi hena yengaudabay wani ne. As nang jijuba kochigi wangang ngaktangang. luhongwa kuidringai juda. 이만원생도나 방은 간나바네 저는 렉렉 라오 옥통마도 Tamo chahi matangduda okadi chanadeko. 자들아 탁수탁수해야되나 아이 와리 누가이네 따비리바 미싱드는 누가이네 해따비바 나공와이 실리 칸비바 미싱네 따바다나 와렘 하라가 해 칸비바 아이쇼 엔지니어 어렵거니나 티카다싱다 하이버 와이니 O tamona harsidnadi kaino khara satlagana satliba midugi wado taba hek nuaiba. Sungsat satragana warido warim hek tahanba. 쩌메 Tamo akhoi nupagini. 바이비요 Hello. 나 오피스 텔레리봐. Ai office da leiriye laani. 야래. 코이탄 반전하죠 아이는 폰 타고 고딩기 오피스텔레 하려고 정말 미. 다도 정말 믿게.